Tangdu leitadaba khunai ama oinaba leingakna hotnabiganu haina STDCM gi coordinating body gi convener yaikhom ananda maitei na fongdokre wafum asi STDCM na changshilakpa khongjang gi saruk amoina ngasi thanga gi MLAT Rovindro gi khagenpali da leiba yumda memorandum pishan bachatpa matamda fongdorakibane Masagi anaba leibadagi Rovindro masa thengnaba fanglakidre haiba wafum su fongdoraki Makna makhatana state government lofam thokpa recommendation infographic report latest economy survey report ashna chingba sing phajana iraba tungda central government da thaduna tanliba demand sing asi athuba matamda fanghalo karingba leingakna thausadana leithoklabadi miyam ga loinana makha taba ahen ma khongjang changshilagani haiba wafum su fongdoraki Union government na hairiba maitai gi ethnography amadi latest socio economic report adu iraga center da tharo haiba adugumba lakpa sithi du pusi phawa thadana leibaduga mari lenana ikoina thabiyu haidana MLA mayam amagi lusingma mayam amagi mayumda changshalaga akoigi memorandum submit tawbagi laiba khongjang du manung chana laksabani adubo ngasi mahaki sida leiba khagempali da leiba yumda changsan jaba laksaba matamda laibak thiba haiba tare mahak masamak anaba amaga masada leibaduna maram moirakanda yumlomda tangai phadabagi madugi ainaba yengbagi chale haidana hairakpadagi memorandum pisan jadre adubo ikoina amuk makhata na miyamga loinana amuk sum miyam khangnaba laujari madudi manipurda maitai singsi magi schedule tribe list chananabagi state government lofam thokpa recommendation magi ethnography report amadi latest socio economic survey report athubada iraga central government thabiyu natragadi akoi khongjang je amukka hena makha taba khongjang mathang hena changshalakhani amadi hena leita daba lamda mama thokdanaba manipur government sinbiyu haidana ai ngasi gi media gi thongda